Manipur thokliba irang asi geopolitics ki oiba isuni haibaki thazaba leire haina MPCC ki Vice President Hariswar Gwasamina fongdokre wafam asi ngasi Manipur Press Club ta 10 political parties na sinduna pangthokiba paugi mifam amada fongdokibani mahakna hai Manipur thokliba irang asi Popi yanthalubadagi tholakpa irang ni haina miyamna khalamliba adu geopolitics yaurabra haibagi achoba thazaba leire BJP government asi lakpadagi India ki traditional enemies ni haina khangnariba Pakistan khaktan natana tongan ba laipa khudimak anti India oisilakle Manipur thokliba irang asida yumthangdariba laibak Myanmar ga afaba mari thamnaba hotnabada state asigi economy amadi security pumnama kathokiba asi chahi taret khuntakpagi matungda handakna ani suba oire aikoigi state asida paliba lengak asi yeknaba mayoknaba ngamdaba asonba lengak ama oire Myanmar ga India ani gi marakta leinaba marida handake asigumba fattaba amukta yaukidri nakalamaromda thokliba irang asi loisinabagi damak politics gi wafam thadoktuna amato oina punsinduna ireipa iramdam kannaba khongjang changsinba matam oidribra ngasi fawba Prime Minister da irang asigi matangda marik tuma wafam amata tamkiba laitri thokliba irang asi tonganba laipak singdagi changlakpa mioi singa thokanbani haina Home Minister masamakna fongdokiba leire masak khangdaba asiba hakchang kayasu yaukre adumoinamak malemgi oina mari suba thakta leidiba Armed Force sing Manipurda masing khangdana pusilakpadi leptri adubu Manipurda lakiba Armed Force sing adu kadaida leikrabage tangdu leitaba santi leiba lamdam ama oinabagi damak Prime Minister unaduna thokliba irang asigi matangda marik chumba pau tamnabagi warep asi 10 political parties ki maike digi laurakpani haina su fongdokhi Indian Home Minister Honorable Amit Shah na hokta high level igrabani apandagi changakwa mi singa thonbani laitaba unidentified dead bodies singi manungda aduma mapangi mitop sing yawi kholi habise hayo mayam am leire hangningi ba question di India gi lanwi si India gi leiriba armed force haitare masi prithvi da hujuji leirisi ahum na tanga mari suwa position da leirmani asugumba mari suwa position da leiriba India gi armed forces singna akoi narco terrorist nataga ngasai leiriba kuki sin insurgent haigatra terrorist haigatra mi halabna mitam halabna koi terrorist hainingi hairibasing masina landar kumatamda India gi masing yaungraba tangki busi hujuji bo paramilitary si more than 80,000 yawrian hai huji akhoi mayam changki budi unai khoi airport ta karida cargo plane paisalakpa khosalakpa mayam loi unagare moi huji krai legragebo krai sakragebo hanging question di ngasai asugumba India gi mari chuba position malem gi thakta leiraba Indian army na hariba keno ji ngakpa ngamdri si kari gi no sineba huji lai position di aduna sigi matang ji yor kamatam dadi asonba state government ama leiba si khakta natana India gi oba policy ma torokpa matamda akhoina ngasi Manipuri sing maruana Manipuri maitai sing si sacrifice at the cost of the Manipuri maitais akhoi leiriba India gi magi nation gi security amachung economy power to magi advantage to phangnaba honabada akhoi si sacrifice torabra haibasi su hangingma question amo oire Paugi mifam adu da saruk yakiba Sivasena ki President Toizam Devanandan hai Manipur ki Chief Minister na lutingduna Manipur da leidiba political party sing puna Prime Minister unana ba sinbiyu haina Manipur ki Governor amadi Chief Minister ki khuthangda ai bachirul kyarak khana pikrabasu ngasi phawwa paukhum amata fangdri lengak asina irang asigi matangda haiba ngamdaba wafam sing adu 10 political parties na mahut sinduna atuma wafam sing Prime Minister da fongdokpa pami lengak asina nachungdana leidiba fibam asida maitai haiba purup asi mutkiba yabagi fibam da leire yelhomi aikoi mutkhraga makoi matanta gamen asi paiduna lehoba yagadra lenga ki mafam da hanjin haizarabasu tabidrabada makoi oina ikaire haina fongdokhi asi koi thamapan mapung ajalakaba si phawbada hojik lengak shasan tauriba BJP ki sarkar state taju BJP center taju BJP ki lengak shasan hariba center amadi state ki lengak shasan tawiriba sarkar asida aikoi like minded and political party na hanna koi hajan na haidana dum lab haiba koi ikaire habadu madugi panja si yaurabra ina khali koi hujik Manipur da irang sigi matang da koi Prime Minister unanaba lengak asida haiba ngamdabado aikoi haige haibane aikoi haige aduna unanabagi matam pidrabani na noina matam je pibiyo aduga moina haiba ngamdabado koi haige haibane ngasi fawbada madugi oda tainabada tawgdaba thabakna tawdaba tawroidaba thabakna adum tawdana leireba sumaina tawrabadi aikoigi maitai se mutkiba yabagi phibamda leireba maitai mutkhraga aikoigi praja leitrakanda
ꯃꯈꯣꯏꯁꯤ ꯅꯤꯡꯇꯝꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤ ꯄꯥꯏꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯣꯏ ꯈꯛꯇꯪ ꯂꯩꯕ ꯌꯥꯒꯗꯣꯔꯤꯕ꯭ꯔꯥ ꯇꯧꯒꯗꯕ ꯊꯕꯛꯅ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯇꯧꯔꯣꯏꯗꯕ ꯊꯕꯛꯅ ꯀꯣꯟꯅ ꯇꯧꯕꯤꯌꯨ